ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯀꯥꯎꯊꯣꯛꯄꯅ ꯍꯦꯟꯅ ꯐꯩ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯀꯥꯏꯗꯅꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ, ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅ ꯍꯦꯟꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯈꯟꯖꯩ꯫ ꯃꯌꯥꯝꯁꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯧ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯥꯟꯕ ꯑꯁꯤ ꯐꯥꯒꯤ ꯑꯃꯒꯨꯝ ꯈꯟꯅꯔꯛꯂꯤ꯫ ꯉꯁꯤꯅ ꯃꯤꯑꯣꯏ ꯑꯃꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯕꯨ ꯈꯥꯏꯅꯕ, ꯗꯥꯏꯚꯣꯔꯁ ꯇꯧꯕ, ꯃꯥꯒꯤ ꯅꯨꯄꯥ ꯅꯨꯄꯤꯕꯨ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯍꯥꯠꯍꯟꯕ, ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯈꯟꯅꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯩꯃꯤꯟꯅꯕꯒꯤꯗꯃꯛ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯔꯒꯅꯤ ꯈꯟꯗꯨꯅ ꯂꯨꯍꯣꯡꯂꯛꯈꯤꯕ, ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ 15ꯈꯛ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯨꯅꯦꯛ ꯇꯧꯗꯨꯅ ꯍꯥꯠꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯎꯗꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯡꯒꯪ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯃꯃꯤꯡꯅ ꯕꯦꯂꯥꯅꯤ꯫ ꯕꯦꯂꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯙꯥꯕꯥ ꯑꯃ ꯂꯩ꯫ ꯙꯥꯕꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟ ꯑꯁꯤ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯂꯧꯈꯠꯄ, ꯆꯤꯡꯈꯠꯄ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤꯗ ꯗ꯭ꯔꯥꯏꯚꯔꯅ ꯍꯪꯂꯝꯃꯤ, "ꯅꯈꯣꯏꯅ ꯀꯅꯥ ꯌꯦꯡꯕꯅꯣ? ꯀꯔꯤ ꯂꯩꯕꯒꯦ?" ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯇꯨꯔꯦꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯃ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟ ꯑꯁꯤꯅ ꯆꯤꯡꯈꯠꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯆꯠꯅꯕ ꯃꯍꯥꯛꯀꯤ ꯃꯦꯁꯤꯟ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯀꯥꯔꯅ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯐꯝ ꯑꯁꯤ ꯏꯔꯥꯞ ꯂꯥꯞꯇꯕꯅꯤꯅ ꯍꯥꯟꯅ ꯃꯈꯣꯏꯅ ꯆꯠꯂꯒ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟ ꯑꯁꯤꯅ ꯆꯤꯡꯈꯠꯄꯗ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯍꯥꯟꯅ ꯌꯦꯡꯊꯣꯛꯂꯨꯁꯤ, ꯑꯗꯨꯒ ꯁꯦꯜꯅ ꯀꯌꯥ ꯂꯧꯒꯗꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡ, ꯍꯥꯏꯕꯗꯤ ꯀꯁꯇꯃꯔꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯥꯏꯛꯇ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 8ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯄꯥꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯄꯠꯅꯥꯒꯤ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯇꯨꯔꯦꯜꯗ ꯀꯥꯔ ꯑꯗꯨ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯔ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯒꯦꯍꯨꯒꯤ ꯂꯧꯕꯨꯛ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯡꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔꯅ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯗꯒꯤ ꯂꯥꯎ ꯈꯣꯡ ꯇꯧꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯏ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯦꯡꯁꯤꯟꯕꯗ ꯃꯤꯑꯣꯏ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 24ꯃꯨꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯄꯨꯂꯤꯁꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯣꯜ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯟꯗꯤꯞ ꯌꯥꯗꯕ ꯀꯧꯏ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯦꯟꯄꯨꯔꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯨꯡꯒꯪ ꯅꯪꯒꯂꯥꯗꯤꯄꯥ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯣꯟ ꯑꯁꯤ ꯄꯨꯂꯤꯁꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯥꯎꯅꯨꯄꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯅꯕꯁꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯗ ꯄꯥꯎ ꯄꯤꯅꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯗ꯭ꯔꯥ ꯃꯦꯁꯤꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯃꯃꯤꯡꯅ ꯗꯤꯂꯤꯞ 19 ꯃꯥꯔꯆ 2025ꯗ ꯀꯅꯣꯖ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯍꯥꯅꯒꯔꯗ ꯊꯣꯡ ꯑꯃ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯐꯪꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯊꯕꯛ ꯆꯠꯈꯤꯕꯅꯤ꯫
mayambana nungthelgi pung ama makai adwaida call tawba matamda mahakna dhaba amada chak chanabagi lei hairami matam aduda magi manakta miyoi ani bike tongduna laklaga makhoigi car ama turelda tasingre haiba pausu tamlami tureldagi car adu lokhatlamlaga yumda halaklani hairamkhibani asumna mayamana mahakki tawgadaba thabak tawjaro thabak loisilaga yumda laklaba matungda fazana wari sanarasi hainaraga call adu thamnakibani adubu ikhang khanghodana hariba thodok asi thoklamada imgi miyoisingna yamna nungaitaba ama oirami aduga hospital na anaba asi yamna luba condition ama oi haiduna higher medical center amada refer tawrami mafam aduda puraba matungda makoina hariba condition adu yamna lubana maram oiraga Gwalior da amuk refer tawrami Gwalior yoruba matungdasu driver asigi hakchang asi yam luba ama oibadagi makoina layengbada ngamlamde asomna makoina amuka Agra da refer tawrami Agra gi hospital dasu makoina hariba condition asi yamna lubana maram oiraga makoida yengma ngamlamde asomna makoina atopa mafam amada yenghanaba hairami adugi matung Sijolia da leiba medical store amada purami mafam aduda medical college su leiribani makoina medical college aduda yenghalami aduga nakan amaromdana police na investigation tatharibani nongmo matam hogiduna namit humni hojilami asumna namit humni sujilakpada Dilipna taibangpal thadoktuna chatkirami Dilipna 21st March 2025 ta leihidabani Dilipna leihidabada ibung manunggi miyoising thawai nungairamde thamoi shokna kamnarami adubu makhoigi machanupa Dilipti amuk halaklaroi asumna Dilipna sikhraba matung Dilip asi matau karamna kanana karigidamakta mangonda landarakibano haina lainaringaida Dilipki postmortem ki report laklami postmortem report aduda Dilipna siriba asi kanagumba miyoi amana yam nakpa range dagi numai kapadagi sikibani haiba khangmangamlami thodok asi kanana tawgibano haina tigatpa horami police na thodok thokiba mafam adugi akoiba kilometer 8 mukta laiba CCTV camera gi footage sing check tawba horami matam aduda bike ta lakiba makhoi miyoi ani adu urami asuna makhoina miyoi ani asigi kongol lirakpada miyoi amadi masak khangba ngamlami mahak adudi Ramji Nagar Elias Chowdhury ni mahak ki mathakta hanadigi case taragi mathakta chenaba lerami mahak asi history setter ni mahakna jail dagi bail da thoroktuna lerakibani adugi matungda mahakna hariba thodok asida yaukibani numit kharni leraba matungda mahaksu police na phakherami police na pharaba matungda wahangkhar tawrami mahakna bike tongduna mamanaba aduga mafam aduda karigi chalibano aduga Dilipu kari marugidamak halibano haina hangbada mahakna asengma paukum amata piramde amungna ama hai aduga amungna ama hai tawrami asumna chumna hanglabadi achumba asengma paukum phanglaroi haiduna police na khara hena takshinduna police ki mawongda wahang tawrami matam aduda asengma loina haidoklami mahakna hairakpada mahak asi hariba case asida kareisu yaujadabani masi punumak mahaki mamanaba Anurag Yadav Elias Manoj Yadav na hairakpadagi tawkhibani mahak asi Siapur khungangda leibani mahakna hairakpagi matung ina thodok asida yaukibani khumlami police na hariba miyoi asi thiba horami asumna Anurag Yadav su police na pharami pharaba matungda wahang tawrami matam aduda Anurag na hairakpada angakpa thajadaba ama oirami mahakna hairakpada makhoigi khungangda nupi ama lei mahakna thabak asibu taunaba hairakpani nupi asigi mamingna Prakati Yadavni Anurag Yadavna leiriba yum adudagi meter 500 mukhakta lapna leibani Prakati Yadavni hairakpada Dilipki imung manunggi miyoisingna thajadaba ama oirami maramdi numit 15 gi mamangda nupi asiga haibadi Prakatiga Dilipka luhongkibani Prakatigi khungang asi Siapur Phabun Oraya districta leibani mahaki mache Parul asina Menpuri Thana Bhogaonda leiba Sandip Yadav ka luhongkibani Sandip Yadav asi ngasai mamangda haijikiba Dilipta phone tawrakiba mayamba aduni Sandip Yadav ta Prakatigi mache Parulna luhongnaba matungda Sandipki ngarangnupa Dilipka luhongnabagi wa tanaba loire haiba Prakatina khanglamki asumna 5 March ta nupigi yumda laktuna luhongkibani adugi matung makoina yumda 6 March ta halaklami aduga makoigi janabigi matung ina isai nungmai saktuna makoigi imung manungna harauna makoibu uklami aduga Dilipki imung asi sel thum paiba imung amani makoida hydra machine amadi
ꯀ꯭ꯔꯦꯡꯅꯆꯤꯡꯕ ꯃꯁꯤꯡ 10ꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯈꯛ ꯅꯠꯇꯅ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯒꯇꯤꯅ ꯗꯤꯂꯤꯞꯀ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯍꯤ 4-5ꯗꯒꯤ ꯄ꯭ꯔꯒꯇꯤꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯅꯨꯔꯥꯒ ꯌꯥꯗꯕꯀ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯁꯥ ꯃꯊꯟꯇ ꯈꯨꯠꯇ ꯄ꯭ꯂꯦꯠꯅ ꯐꯥꯎꯕ ꯂꯦꯟꯊꯠꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯅꯨꯔꯥꯒ ꯑꯁꯤꯅ ꯇ꯭ꯔꯦꯛꯇꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯒꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯝꯐꯨꯗ ꯄ꯭ꯔꯒꯇꯤ ꯑꯁꯤ ꯗꯤꯂꯤꯞ ꯌꯥꯗꯕꯀ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯒꯇꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯔꯥꯒ ꯌꯥꯗꯕꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯄ꯭ꯔꯒꯇꯤꯅ ꯑꯅꯨꯔꯥꯒ ꯌꯥꯗꯕꯇ ꯊꯥꯗꯣꯛꯂꯣꯏ, ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨ ꯗꯤꯂꯤꯞꯀ ꯂꯨꯍꯣꯡꯕꯗ ꯌꯥꯈꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯅꯨꯔꯥꯒ ꯌꯥꯗꯕꯅ ꯄ꯭ꯔꯒꯇꯤꯗ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯒꯇꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯒꯇꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯗꯤꯂꯤꯞꯀ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯗꯤꯂꯤꯞꯄꯨ ꯍꯥꯠꯇꯣꯛꯂꯒꯗꯤ ꯄ꯭ꯔꯒꯇꯤ ꯑꯁꯤ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯊꯤꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯐꯪꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯪꯂꯕꯁꯨ ꯄ꯭ꯔꯒꯇꯤꯅ ꯌꯥꯔꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯉꯥꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯂꯤꯞ ꯑꯁꯤ ꯅꯪꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯅꯨꯔꯥꯒꯇ ꯄ꯭ꯔꯒꯇꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯗꯤꯂꯤꯞꯀꯤ ꯃꯐꯝꯗ ꯁꯦꯜ ꯊꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯄ꯭ꯔꯒꯇꯤꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯂꯤꯞꯀ ꯂꯨꯍꯣꯡꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛ ꯌꯦꯡꯍꯟꯕ, ꯍꯥꯏꯕꯗꯤ ꯃꯧ ꯑꯁꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ, ꯃꯗꯨꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯤꯛꯀꯣꯜ ꯁꯦꯜ ꯅꯨꯡ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯜ ꯁꯦꯜ ꯅꯨꯡ ꯑꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯑꯅꯨꯔꯥꯒꯇ ꯂꯣꯏꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯂꯤꯞꯄꯨ ꯍꯥꯠꯅꯕ ꯃꯤꯑꯣꯏ ꯊꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯂꯤꯞ ꯑꯁꯤꯕꯨ ꯍꯥꯠꯅꯕꯁꯨ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯐꯪꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯂꯨꯄꯥ ꯂꯥꯈ 2ꯗ ꯌꯥꯅꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯨꯔꯥꯒꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯂꯝꯃꯤ, ꯐꯤꯂꯝ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯂꯝꯃꯤ, ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯍꯟꯒꯗꯒꯦ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯗꯤꯂꯤꯞꯄꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯄꯗ ꯑꯅꯨꯔꯥꯒꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯦꯡ ꯅꯤꯔꯝꯃꯤ꯫ ꯑꯅꯨꯔꯥꯒꯅ ꯍꯥꯏ, ꯃꯤ ꯑꯃ ꯍꯥꯠꯀꯗꯕꯅꯤ, ꯃꯗꯨꯗ ꯁꯨꯇꯔ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯝꯖꯤꯂꯥꯜꯒꯤ ꯃꯤꯡ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯥꯝꯖꯤꯂꯥꯜꯗ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯔꯝꯈꯤ, ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯈ 1 ꯋꯥꯠꯍꯧꯔꯤꯕ ꯑꯗꯨ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯤꯅꯕ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯗꯤꯂꯤꯞ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯜ ꯑꯃꯍꯦꯛꯇꯒꯤ ꯋꯥ ꯇꯥꯅꯕ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯆꯨꯝꯅꯒꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯂꯩꯔꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯆꯦꯞ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯒꯇꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯒꯇꯤꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯙꯥꯕꯥꯗ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯗꯤꯂꯤꯞꯀꯤ ꯂꯩꯐꯝ ꯑꯗꯨ ꯄ꯭ꯔꯒꯇꯤꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯅꯨꯔꯥꯒꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯨꯔꯥꯒꯅ ꯑꯃꯨꯛ ꯈꯨꯟꯅꯦꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯗꯤꯂꯤꯞꯄꯨ ꯒꯥꯔꯤ ꯆꯤꯡꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯒ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯗꯤꯂꯤꯞꯄꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯅꯨꯃꯤꯠ 15ꯈꯛ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥ ꯗꯤꯂꯤꯞꯄꯨ ꯍꯥꯠꯈꯤꯕ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄ, ꯍꯥꯏꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫